mayam ngasi muk channel asina Hollywood web series Viking gi episode 48 pudun lakchare mamangi episode singdu yengbidaba yawragadi soidana yengbiu wari asi mapung phana bapta na bagi damak haijabani akoina mamangi episode 47 dagi khangkhre Ragnar gi laman khumna bagi damak lakhiba bion amadi mahaki kangu singna England gi Northumbria gi ningthau Elabu maithiba piduna pharaga poraga Ragnar na hatkhiba mafam aduda biona ningthau Elabu tamthiba mi hat amada hatkrabani Wessex lom da chu Ethel Wolf laktuna mapa ekbata Ragnar gi laman khumba mi sing la habsi pau tamkrabani Elagi asiba chang adubu uthakte yangkhatuna thamnaga macha singna mitpe na yengduna episode adu loisan khibani madugi makha episode 48 asigi ahan basin asida category tagi hauri hojik mafam si legar thana semkat sagatuna yigna bagya changdana bagi damak mahaki oiba lanmi kiyana section na ngak selhanduna thamli city si hojikti maming leiraba chawkhat pa habdu warbanina mi kayam su koiba lagli masida nupa mari manga khak mafam sida phiom tawduna changsalagli gate ngakliba turbina su makhoi singsi ubada chingnaba madi phawri lakliba nipa singsi miyeng na yek mawong tawbadagi turbina ina khoi gi matung inaraktuna market sida tawribase sum yengam turbina pochai yonba ahan amada makhoi singsi kanano haidun hang ahan asina makhoi si kanano habsi aisu khangdi adubu lamlapna lakpane di hai mafam sida yoliba pochu amata laiba tawdi makoina asuklapna laaga poram ta laidribase karigino habsu aisu yan ta de haidon laikri torbina su nupa singa sida chingnabadagi mana pairiba nongai na si chatokre nipa singa sina su torbina chingnagre khangbadagi manakta laiba kedegat ki praja khara hat pa horakre masidagi torbina su tenjai singsi kapsan duno hali asteroid chuk launa batabadagi mafam sida chenthoragli lakliba nipa khara sidi makoi myamna question duna loina hatokli anja sida lagar tha su tholagli masida asteroid na lagar tha da makoina mafam sida laklibsi kari pandam leibagi no haiduna hangli lagar thana aikoina hantak semgat sagatlibasi masigi asoiba amadi asonba sing yengthokpa laklibani haikre asteroid namu adu warabadi makoina akoigi asoiba amadi asonba singsi makoina hana na khangamagani hairi masidagi sensi hongkhiduna Wessex to muk lagli masida lanmi kharana Northumbria dagi ningthau Elagi manakta leiba pastor adu soktuna Wessex ta na poragli masigu Ethel na su woktuna mapa ekbat ki manakta pusankre Ethel na soktuna lagliba pastor sida adongi ngasi gi phibam si kanan tawribanu Ragnar gi macha singduna tawribara makhoi gi lanmi kayam yamna laglibanu haiduna hangkalagli pastor asidi masa si sokpa henbadagi wahai si phajana phongdokpa ngamdre mahakna praman oina lanbung da hawari mayam sing aduga manana hairaga khak chingduna mulai thokre Ethel nadi bhap tawa ngamdabadagi adomna phongdokning ni wahai dugi athana karino lanmi singdu lising yame haribara haiduna sauna hankalubada pastor siti sidokre Ethel chu yam sauna hawgalaglaga hauji aikoi kaidawni haiduna kanna lawragli Ethel na sawakpa sida mapa ekbar hoi leiriba mi singsi tumin leiri Ethel na amuk tapthaduna pastor sigi thawai sina lairamlenda shanti oina leibu oirasanu hairamlaga chatkre ningthau ekbana su asi bhakchang asigi mamit asi kupsinbiduna Northumbria dagi lakpa pastor macha amada ningthau Elana lana du maithi khrabra haiduna hangli nipa sina lana du maithi bedana akoigi ningthau Ela su awanglangi mi sing aduna otpa yaba olaba matung tamthiba mi hat amada hatok pikre hairi ekbana pau sitabada isu yam nungaite makha tabana kari muk torokadabono khangdre haiduna ekba su mathwai nungaidan leiri masidagi sensi hongkiduna ekbat ka machanupa Ethel ga wari khara sanadun leiri aduga Judith ka machanupa ani gana wari sibu taadun leiri ekbana Ethel da awanglangi mi sing adu mafabsida soidana lakpa horamagani aduna aina ningthau ama oina nangonda yathang piripsini makoiga thengnanaba sem saruro hairi Ethel na adubu baba makoigi lanmi sing aduna aduki matik yamamba oragadi aisu ahenba lanmi khara khomjanbada matam khara changkhini haragli ekbana adubu hojikti aikoida matam leitre haragli Ethel na karigumba awanglangi mi sing aduna su lanmi mayama lakpo oramagadi mafam sitana kangphal amadi isingda lakpada hapta amada mafam sida kaisu yorokpa ngamkhiroi hairi ekbana nangdi matam chupada yiknaba singna khudong chaba laholi haiduna ngangakli Ethel chu sawraktuna babana aingonda thaba si sinarabanina aisu aigi oiba wakhan khara puthoktuna thabak singsi yan tana tawhanbiu mapam chana khanarakpa sida masunupa ani sisu lepkhalaktuna Ethel da baba aikoisu lana du yawba chatke haragli Ethel na muk changsanduna nakoini di hoji angang oiri baba na nakoida khudong thiba singsi nangan ningdri noini na aikoigidi tungi yumbi oirakadoribani nakoini bu ngaksen ba habsina aigi thaudang pakhat kanu nakoi kaisu tawroi haiduna anga ani sibu tumba changkhinaba mapa Ethel na yathang pikre anga ani si mafam sidagi chatkhra matung ekbana macha Ethel da nangna ngasi lepkadoriba phireb asi achumba aikoigi yaiphanaba oibiyu haiduna aina su ishorda nijagi
ꯑꯩꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯑꯩꯅ ꯃꯪꯖꯈꯤꯕ ꯃꯪꯂꯥꯟꯁꯤꯡꯁꯤ ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯡꯊꯤꯕꯗ ꯂꯣꯏꯅ ꯇꯥꯒꯗꯧꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯜꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯂꯒ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯊꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯖꯨꯗꯤꯠꯇ ꯑꯦꯒꯕꯥꯔꯠꯅ ꯑꯃꯨꯛ ꯑꯩꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯖꯟꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯦꯊꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯨ꯫ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯅꯪꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯅꯈꯣꯏꯅꯤꯅ ꯇꯧꯅꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡꯗꯨ ꯑꯃꯅ ꯑꯃꯗ ꯉꯥꯛꯄꯤꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯈꯣꯏꯅꯤ ꯍꯧꯖꯤꯛ ꯄꯨꯟꯁꯟꯗꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯁꯥꯒꯨꯝꯂꯕ ꯑꯩꯒꯤ ꯅꯥꯛꯇ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯦ, ꯃꯗꯨꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯖꯨꯗꯤꯠꯅ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯆꯠꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯒꯕꯥꯔꯠꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤ ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯕ ꯌꯥꯊꯪꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯖꯨꯗꯤꯠꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯦꯊꯦꯜꯋꯨꯜꯐꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯑꯦꯊꯜꯅ ꯖꯨꯗꯤꯠꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯆꯥ ꯑꯦꯜꯐ꯭ꯔꯦꯗꯇ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯁꯤ ꯖꯨꯗꯤꯠꯅꯁꯨ ꯎꯔꯦ꯫ ꯑꯦꯊꯜꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯁꯥꯗ ꯀꯤꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯉꯥꯡꯁꯤꯅ ꯑꯩ ꯀꯤꯕꯒꯤ ꯇꯨꯝꯗꯕ ꯅꯠꯇꯦ, ꯇꯨꯝꯅꯤꯡꯗꯕꯒꯤ ꯇꯨꯝꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯜꯅ ꯑꯗꯨꯅꯤ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ, ꯃꯁꯤꯗ ꯀꯤꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯅꯪꯒꯤ ꯕꯕꯥꯅꯁꯨ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯒꯤ ꯕꯕꯥꯗꯤ ꯅꯪꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯜꯅ ꯑꯃꯨꯛ ꯃꯉꯣꯟ ꯅꯣꯛꯇꯨꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯦꯜꯐ꯭ꯔꯦꯗ, ꯅꯪꯕꯨ ꯑꯁꯦꯡꯕ ꯄꯣꯛꯄ ꯕꯕꯥꯗꯨꯒꯤ ꯋꯥꯐꯝꯅꯤ꯫ ꯅꯪꯅꯁꯨ ꯍꯥꯟꯅ ꯈꯪꯉꯝꯃꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯁꯤ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯇꯤ ꯌꯥꯝ ꯐꯕ ꯁꯦꯡꯂꯕ ꯃꯤꯅꯤ, ꯏꯁꯣꯔꯁꯤꯡꯒ ꯅꯛꯅꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯥꯒꯨꯝꯕ ꯃꯤ ꯑꯃ ꯅꯪꯒꯤ ꯕꯕꯥ ꯑꯣꯏꯅ ꯐꯪꯖꯕꯁꯤ ꯅꯪꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯉꯁꯤꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯕꯕꯥ ꯅꯪꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯊꯜꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯁꯤ ꯖꯨꯗꯤꯠꯅꯁꯨ ꯊꯣꯡꯖꯤꯟꯁꯤꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯖꯨꯗꯤꯠꯅ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯦꯊꯜꯋꯨꯜꯐꯇ ꯂꯥꯟꯅ ꯂꯧꯔꯨꯕꯗꯨ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯉꯝꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯔꯝꯕ ꯑꯁꯤ ꯎꯕꯗ ꯃꯄꯤ ꯇꯥꯗꯨꯅ ꯊꯣꯡꯖꯤꯟꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯑꯋꯥꯡꯂꯪꯒꯤ ꯃꯤꯁꯤꯡ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯂꯝꯕꯤ ꯇꯥꯛꯇꯨꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯕꯤꯌꯣꯟꯅ ꯂꯨꯆꯤꯡꯕ ꯔꯦꯒꯅꯔꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕ ꯑꯋꯥꯡꯂꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯋꯦꯁꯦꯛꯁ ꯇꯝꯅ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯦꯊꯜꯋꯨꯜꯐꯁꯨ ꯂꯥꯟ ꯆꯠꯅꯕꯒꯤꯗꯃꯛ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯣꯏꯔꯝꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯀꯣꯅꯨꯡꯁꯤ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯦꯊꯜꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯑꯩ ꯍꯧꯖꯤꯛ ꯂꯥꯟꯐꯝꯗ ꯆꯠꯂꯒꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯀꯔꯤꯁꯨ ꯀꯤꯒꯅꯨ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯄꯨꯟꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯊꯜꯅ ꯖꯨꯗꯤꯠꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯆꯠꯂꯝꯗꯥꯏꯒꯤ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯀꯦ ꯇꯧꯕꯗ ꯖꯨꯗꯤꯠꯅ ꯑꯣꯏꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯊꯟꯗ ꯅꯠꯇ꯭ꯔꯕꯅꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯊꯝꯂꯕꯅꯤ꯫ ꯅꯪ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯍꯜꯂꯛꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯊꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯖꯨꯗꯤꯠꯅ ꯉꯁꯤ ꯊꯥꯖꯗꯅ ꯋꯥꯐꯝꯁꯤꯡꯁꯤ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯗ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯣꯏ, ꯑꯩ ꯍꯜꯂꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯣꯠꯅꯗꯨꯅ ꯌꯦꯡꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕꯗꯁꯨ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇ꯭ꯔꯥꯏ ꯇꯧꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯑꯦꯒꯕꯥꯔꯠꯅ ꯑꯃꯨꯛ ꯃꯆꯥ ꯑꯦꯊꯜꯗ ꯕꯣꯔ ꯄꯤꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯅꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯝ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯝ, ꯁꯥꯎꯅꯕꯒꯤ ꯃꯇꯝ, ꯂꯥꯟꯒꯤ ꯃꯇꯝ ꯑꯃꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯇꯝ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯇꯝꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯒꯗꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯑꯦꯊꯜꯁꯤ ꯃꯐꯝꯁꯤꯗꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯔꯦꯞꯇꯟ ꯀꯧꯕ ꯖꯒꯥ ꯑꯃꯗ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯈꯥꯝꯗꯨꯅ ꯀꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯁꯤ ꯄꯨꯟꯁꯟꯗꯨꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯥꯏꯚꯔꯅ ꯃꯐꯝꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯄꯥꯡꯗꯕ ꯃꯤꯆꯦꯟ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ, ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯅꯪꯅ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤ ꯑꯥꯏꯚꯔ, ꯅꯪꯅꯕꯨ ꯀꯔꯤ ꯀꯔꯤ ꯎꯖꯈ꯭ꯔꯒꯦ? ꯃꯈꯣꯏꯁꯨ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯉꯥꯛꯇꯅꯤ, ꯑꯩꯗꯤ ꯃꯈꯣꯏꯒ ꯍꯥꯟꯅꯁꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯩꯅ ꯍꯥꯏꯖꯩꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯇ ꯎꯕꯗꯨ ꯈꯛꯇꯅꯤ, ꯑꯩꯅ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯎꯔꯛꯄꯗ ꯑꯆꯦꯟꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯕ ꯏꯁꯣꯔꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗꯗꯤ ꯂꯦꯞꯄ ꯉꯝꯗꯕꯗꯒꯤ ꯂꯣꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯤ ꯁꯣꯝꯗ ꯐ꯭ꯂꯣꯀꯤꯅꯁꯨ ꯐꯝꯗꯨꯅ ꯇꯥꯔꯤꯕꯅꯤ꯫ ꯎꯕꯥꯅ ꯑꯥꯏꯚꯔꯗ ꯑꯃꯨꯛ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯅꯌꯥꯝꯕ ꯑꯍꯟ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯁꯤ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯎꯕꯗ ꯆꯦꯟꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯅꯠꯇꯦ, ꯏꯆꯝ ꯆꯝꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛꯁꯤꯕꯨ ꯃꯈꯣꯏꯅ ꯉꯥꯛꯀꯗꯕ ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯁꯤꯒꯔꯠꯅ ꯑꯃꯨꯛ ꯍꯟꯗꯛꯇꯤ ꯃꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯌꯔꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯎꯕꯗ ꯂꯥꯟꯐꯝꯗꯒꯤ ꯍꯧꯗꯨꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯉꯥꯡꯖꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯈꯪꯂꯨꯔꯤꯕꯅꯣ? ꯅꯪꯅ ꯍꯥꯟꯅ ꯂꯥꯟ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯥꯎꯔꯨꯔꯒꯦ ꯑꯗꯨꯒꯨꯝꯕ ꯋꯥꯖꯥꯎ ꯑꯗꯨ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯒꯔꯠꯁꯨ ꯑꯥꯏꯚꯔꯅ ꯀꯔꯦꯝꯅꯔꯛꯄꯗꯒꯤ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯂꯥꯟꯐꯝ ꯍꯥꯏꯕꯕꯨ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯟꯒꯤꯗꯃꯛ
ꯅꯨꯡꯉꯥꯏꯅ ꯐꯝꯕ ꯌꯥꯕ ꯁꯒꯣꯜ ꯒꯥꯔꯤꯗꯨꯗꯤ ꯐꯪꯖꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ꯫ ꯑꯥꯏꯚꯔꯁꯨ ꯁꯤꯒꯠꯀꯤ ꯋꯥꯐꯝꯁꯤꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯇꯤ ꯃꯈꯣꯡ ꯌꯥꯗꯕꯅꯤꯅ ꯂꯥꯟ ꯑꯁꯤ ꯌꯥꯎꯕ ꯉꯝꯅꯕꯒꯤꯗꯃꯛ ꯐ꯭ꯂꯣꯀꯤꯗ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯁꯦ ꯇꯣꯡꯖꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯁꯤꯒꯠꯅꯗꯤ ꯃꯁꯤꯗ ꯐꯥꯎꯕ ꯀꯔꯦꯝꯅꯔꯛꯂꯤ꯫ ꯕꯤꯌꯣꯟ ꯑꯃꯨꯛ ꯑꯥꯏꯚꯔꯗ, "ꯑꯥꯏꯚꯔ, ꯅꯪꯅ ꯁꯤꯃꯗꯤ ꯈꯪꯖꯜꯂꯨ, ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯔꯕꯗꯤ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯄꯤꯕ ꯌꯥꯕ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯅꯪꯅ ꯑꯩꯈꯣꯏꯒ ꯃꯣꯠ ꯏꯇꯤꯟ ꯇꯤꯟꯅꯗꯕꯤꯗ ꯅꯪꯒꯤ ꯊꯣꯛꯄ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯂꯥꯟꯐꯝꯁꯤꯗꯒꯤ ꯅꯪ ꯍꯟꯈꯤꯕ ꯌꯥꯒꯅꯤ꯫ ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯇꯦ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ, "ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯕꯕꯥꯅ ꯑꯩꯕꯨ ꯏꯪꯂꯦꯟꯗ ꯄꯣꯔꯛꯑꯝꯃꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯅꯣꯏ ꯈꯪꯕ꯭ꯔꯥ? ꯃꯗꯨꯒꯤ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯕꯥꯅ ꯃꯇꯝꯗꯨꯗ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯏꯊꯝ ꯊꯝꯃꯤ ꯍꯥꯏꯗꯨꯅ, ꯃꯔꯝꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯂꯃꯟ ꯈꯨꯝꯕ ꯑꯁꯤ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ"꯫ ꯑꯥꯏꯚꯔꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤ ꯃꯌꯥꯝꯁꯤꯅꯗꯤ ꯇꯥꯕꯤꯗꯕꯤꯗ ꯕꯤꯌꯣꯟꯅ ꯁꯖꯤ ꯃꯀꯣꯛ ꯑꯃ ꯊꯥꯡꯒꯠꯂꯛꯇꯨꯅ, "ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟꯗꯨꯗ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯍꯤꯡꯖꯔꯣ" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ꯫ ꯑꯥꯏꯚꯔꯁꯨ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ ꯑꯣꯟꯁꯜꯂꯛꯇꯨꯅ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯁꯤꯗ "ꯑꯣꯛꯅꯥꯎꯒꯨꯝꯕ ꯅꯣꯏꯅ ꯑꯗꯨꯝꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯒꯗꯣꯔꯤꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯉꯥꯡꯉꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯉꯥꯡꯉꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯁꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯥꯏꯚꯔꯒ ꯕꯤꯌꯣꯟꯒꯗꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯊꯜꯁꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯄꯨ ꯎꯖꯕꯗ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯥꯔꯁꯤꯌꯥꯒ ꯋꯦꯁꯦꯛꯁꯀ ꯄꯨꯟꯁꯤꯟꯕ ꯂꯥꯟꯃꯤ ꯒ꯭ꯔꯨꯞ ꯑꯃꯅꯤ꯫ ꯑꯦꯊꯜꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯒ ꯊꯦꯡꯅꯕꯗ ꯍꯔꯥꯎꯕ ꯐꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯑꯦꯊꯜꯁꯤ ꯀꯦꯝꯞ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯝꯂꯤ꯫ ꯑꯦꯊꯜꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯋꯥꯡꯂꯝꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯕ ꯂꯥꯟꯃꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃꯅ, "ꯃꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ 3000ꯒꯤ ꯃꯊꯛꯇꯗꯤ ꯍꯦꯟꯒꯅꯤ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯛ ꯌꯥꯝꯕ ꯂꯥꯟꯃꯤꯁꯤꯡ ꯎꯔꯛꯇ꯭ꯔꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏ ꯍꯟꯗꯛꯇꯤ ꯂꯨꯠꯄꯥꯠ ꯇꯧꯕ ꯂꯥꯛꯄ ꯃꯥꯟꯗꯦ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯜꯅ ꯑꯃꯨꯛ ꯃꯈꯣꯏ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯥꯟꯃꯤꯁꯤꯅ, "ꯅꯤꯡꯊꯧ ꯑꯦꯂꯥꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯈꯥꯔꯣꯝꯗ ꯆꯠꯈꯤ ꯍꯥꯏꯅ ꯑꯩꯅ ꯇꯥꯏ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯂꯦꯞꯇꯟꯗ ꯁꯣꯏꯗꯅ ꯌꯧꯔꯝꯃꯒꯅꯤ" ꯍꯥꯏꯔꯤ꯫ "ꯃꯈꯣꯏꯅ ꯑꯩꯒꯤ ꯕꯕꯥꯗ ꯑꯃꯗꯤ ꯋꯦꯁꯦꯛꯁꯇ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯇꯥꯈꯤꯕ ꯄꯥꯎꯒꯗꯤ ꯂꯩꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯥꯟꯃꯤꯁꯤꯅ, "ꯑꯩꯅ ꯈꯟꯕꯗꯁꯨ ꯃꯈꯣꯏ ꯑꯗꯨꯝꯅ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯂꯥꯛꯂꯤꯕꯁꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯤ ꯍꯥꯏ꯫ ꯃꯈꯣꯏꯅ ꯃꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯦꯂꯥꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯔꯦꯒꯅꯔꯅ ꯁꯤꯈꯤꯕꯁꯤ ꯑꯗꯣꯝꯒꯤ ꯕꯕꯥ ꯑꯦꯒꯕꯥꯠꯁꯨ ꯃꯔꯝ ꯈꯔꯗ ꯆꯥꯎꯅ ꯆꯦꯟꯅꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯋꯦꯁꯦꯛꯁꯇꯁꯨ ꯂꯥꯟ ꯁꯣꯏꯗꯅ ꯇꯥꯁꯜꯂꯛꯀꯅꯤ" ꯍꯥꯏꯔꯤ꯫ ꯑꯦꯊꯜꯅ, "ꯋꯥꯐꯝꯗꯨ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯪꯉꯤꯗ꯫ ꯔꯦꯒꯅꯔꯒꯤ ꯂꯃꯟ ꯈꯨꯝꯕꯁꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ, ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯗ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯈꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯉꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯂꯦꯞꯇꯟꯗ ꯆꯠꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏꯅ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯜꯒꯥꯅ ꯃꯍꯥꯛꯅ ꯌꯣꯛꯆꯕꯤ ꯇꯥꯅꯥꯔꯨꯁ ꯀꯧꯕꯤ ꯁ꯭ꯄꯦꯟꯗꯒꯤ ꯄꯣꯔꯛꯈꯤꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕꯗꯒꯤ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯜꯒꯥꯅꯗꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯌꯥꯝ ꯄꯥꯈꯠꯅ ꯐ꯭ꯂꯣꯀꯤꯗ ꯍꯧꯗꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯊꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯐ꯭ꯂꯣꯀꯤꯅꯗꯤ ꯀꯌꯥ ꯊꯧꯋꯥ ꯁꯥꯗꯕꯤꯗ ꯏꯁꯣꯔꯅ ꯁꯤꯟꯕ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯜꯒꯥꯅ ꯁꯥꯎꯔꯛꯇꯨꯅ ꯐ꯭ꯂꯣꯀꯤꯗ, "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯅꯣ ꯐ꯭ꯂꯣꯀꯤ? ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯑꯀꯤꯕ ꯑꯃ ꯂꯩꯕꯗꯒꯤ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯥꯡꯗꯨ ꯈꯨꯗꯣꯡꯊꯤꯕꯗ ꯁꯣꯏꯗꯅ ꯇꯥꯈ꯭ꯔꯒꯅꯤ꯫ ꯃꯥꯕꯨ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ" ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯗ ꯀꯞꯆꯔꯝꯃꯤ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯍꯦꯜꯒꯥꯅ ꯄꯥꯈꯠꯂꯤꯕꯁꯤ ꯐꯥꯗꯅꯕꯒꯤꯗꯃꯛ ꯀꯣꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯜꯒꯥꯅ ꯌꯣꯛꯆꯕꯤ ꯇꯥꯅꯥꯔꯁ ꯀꯧꯕꯤ ꯅꯨꯄꯤꯃꯆꯥꯗꯨ ꯊꯤꯕ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯨꯝ ꯂꯥꯛꯄꯗ ꯑꯉꯥꯡꯗꯨꯒꯤ ꯐꯤ ꯈꯔ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯐ꯭ꯂꯣꯀꯤꯅꯁꯨ ꯄꯥꯈꯠꯇꯨꯅ ꯏꯁꯤꯡꯗ ꯇꯥꯁꯟꯗꯨꯅ ꯂꯩꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯦꯟꯁꯜꯂꯒ ꯐꯤꯁꯤꯕꯨ ꯂꯧꯈꯠꯂꯨꯏ꯫ ꯑꯗꯨꯕꯨ ꯐꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ, ꯑꯉꯥꯡꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯐ꯭ꯂꯣꯀꯤꯅ ꯍꯧꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗ ꯑꯉꯥꯡ ꯑꯁꯤ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯐ꯭ꯂꯣꯀꯤꯅꯁꯨ ꯇꯞꯅ ꯇꯞꯅ ꯑꯉꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯑꯉꯥꯡꯁꯤꯗ ꯊꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯉꯥꯡꯁꯤꯅꯗꯤ ꯐ꯭ꯂꯣꯀꯤ ꯎꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯉꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ, "ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯨꯄꯤꯃꯆꯥ꯫ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯅꯨꯡꯁꯤꯗꯦ, ꯋꯥꯔꯧꯏ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤꯅꯤ, ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯪꯁꯨ ꯄꯥꯈꯠꯂꯅꯨ, ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯔꯣꯏ" ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯕꯨ ꯊꯦꯝꯗꯨꯅ ꯐ꯭ꯂꯣꯀꯤꯅ ꯍꯦꯜꯒꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯍꯦꯜꯒꯥꯅꯁꯨ ꯑꯉꯥꯡꯁꯤꯕꯨ ꯎꯖꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯟꯁꯜꯂꯒ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯒꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯃꯐꯝꯁꯤꯗ ꯃꯍꯥꯛꯅ ꯍꯟꯗꯛ ꯁꯦꯝꯒꯠꯂꯤꯕ ꯖꯒꯥꯁꯤꯡꯁꯤ ꯑꯁꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯅꯔꯛꯄꯒꯤ ꯃꯈꯣꯟꯁꯤ ꯇꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯆꯤꯡꯅꯕꯗꯒꯤ ꯃꯁꯇ꯭ꯔꯣꯏꯠꯀ ꯃꯈꯣꯏꯅꯤꯁꯨ ꯈꯨꯠꯂꯥꯏ ꯁꯠꯇꯣꯛꯇꯨꯅ ꯂꯥꯟꯃꯤ ꯈꯔꯒ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯄꯥꯟꯁꯤꯗ ꯇꯧꯔꯝꯂꯤꯕꯁꯤꯅ ꯁꯤꯇꯤꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯆꯦꯟꯁꯜꯂꯛꯂꯤ꯫ ꯃꯁꯤꯕꯨ ꯂꯦꯒꯔꯊꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫
ꯇꯣꯔꯕꯤꯁꯨ ꯆꯪꯁꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯥꯏꯠ ꯀꯟꯅ ꯇꯧꯔꯤ ꯁꯣꯝꯗꯅ ꯁ꯭ꯇ꯭ꯔꯣꯏꯗꯁꯨ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯇꯣꯛꯇꯨꯅ ꯒꯦꯠꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯩꯒꯔꯊꯥꯁꯨ ꯃꯈꯣꯏꯒꯤ ꯕꯪꯀꯔꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯌꯦꯡꯕꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ ꯃꯍꯥꯛꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯀꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯣ ꯍꯥꯏꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯀꯪꯐꯥꯟꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯁꯤꯇꯤꯁꯤꯒꯤ ꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯁꯨ ꯖꯍꯥꯖ ꯀꯌꯥ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯀꯦꯗꯦꯒꯦꯠꯀꯤ ꯑꯣꯏꯅ ꯂꯩꯕ ꯂꯩꯒꯔꯊꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯍꯥꯠꯇꯨꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈ꯭ꯔꯦ ꯃꯁꯤꯗ ꯂꯨꯆꯤꯡꯉꯛꯏꯕ ꯅꯤꯄꯥ ꯑꯁꯤꯅ ꯏꯒꯤꯜ ꯀꯧꯕ ꯃꯃꯥꯏ ꯅꯥꯝꯃ ꯗꯥꯛ ꯂꯩꯕ ꯍꯦꯔꯜꯒ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯅꯤꯄꯥ ꯑꯗꯨꯅꯤ ꯂꯩꯒꯔꯊꯥꯅꯁꯨ ꯃꯊꯛꯁꯤꯗꯒꯤ ꯁꯣꯝꯒꯤ ꯅꯥꯀꯟꯗꯒꯤꯁꯨ ꯂꯥꯟꯃꯤ ꯈꯔ ꯆꯪꯉꯛꯑꯦ ꯍꯥꯏꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯇ꯭ꯔꯣꯏꯗ ꯃꯈꯣꯏ ꯑꯅꯤꯅ ꯏꯁꯤꯡꯒꯤ ꯅꯥꯀꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯆꯦꯟꯈ꯭ꯔꯦ ꯇꯣꯔꯕꯤꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯆꯪꯉꯛꯇꯅꯕꯒꯤꯗꯃꯛ ꯀꯟꯅ ꯗꯤꯐꯦꯟꯁ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯏꯒꯤꯜꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯁꯜꯂꯛꯂꯒ ꯁꯤꯇꯤꯁꯤ ꯅꯩꯈꯥꯏꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯁꯜꯂꯛꯄꯗ ꯂꯩꯒꯔꯊꯥꯁꯤ ꯃꯩꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯏꯒꯤꯜ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯏꯒꯤꯜꯅꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯩꯒꯔꯊꯥꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯊꯥꯖꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯒꯔꯊꯥꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯖꯒꯥꯁꯤꯗ ꯍꯥꯟꯅ ꯍꯩꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯊꯥꯎ ꯈꯔꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯩ ꯑꯁꯤ ꯂꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯟꯁꯜꯂꯨꯔꯤꯕ ꯏꯒꯤꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯩ ꯆꯥꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯒꯔꯊꯥꯒꯤ ꯇꯨꯡꯗꯁꯨ ꯇꯦꯟ ꯄꯥꯏꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯏꯒꯤꯜ ꯍꯣꯏꯕꯨ ꯀꯥꯞꯊꯗꯨꯅ ꯍꯥꯠꯇꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯏꯒꯤꯜꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯍꯟꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯒꯤꯜꯗꯤ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯦꯜ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯒꯔꯊꯥ ꯇꯝꯅ ꯆꯦꯟꯁꯜꯂꯛꯂꯤ ꯃꯁꯤꯕꯨ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯎꯆꯨꯛ ꯑꯃ ꯂꯪꯉꯛꯇꯨꯅ ꯏꯒꯤꯜꯒꯤ ꯃꯔꯦꯡꯖꯤꯝꯗ ꯊꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯕꯨ ꯑꯦꯁꯇ꯭ꯔꯣꯏꯗꯅꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯀꯦ ꯇꯧꯕꯗ ꯂꯩꯒꯔꯊꯥꯅ ꯈꯥꯝꯈ꯭ꯔꯦ ꯂꯩꯒꯔꯊꯥꯅ ꯏꯒꯤꯜꯒꯤ ꯃꯊꯕꯥꯛꯇ ꯅꯦꯠꯁꯟꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯃꯥꯕꯨ ꯍꯤꯡꯍꯟꯈꯣ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯇꯣꯔꯕꯤꯅ ꯉꯥꯛꯏꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯆꯪꯉꯛꯏꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕꯗꯒꯤ ꯍꯟꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯔꯕꯤꯗꯤ ꯇꯦꯟꯖꯩ ꯀꯌꯥ ꯑꯃꯅ ꯃꯁꯥꯗ ꯄꯥꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯇꯣꯔꯕꯤ ꯑꯁꯤ ꯇꯦꯟꯖꯩ ꯀꯌꯥꯅ ꯃꯁꯥꯗ ꯄꯥꯟꯖꯔꯕꯁꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯕꯗꯤ ꯁꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯅꯤꯡꯊꯧ ꯍꯦꯔꯜꯒ ꯃꯅꯥꯎꯄꯥ ꯍꯥꯕꯗꯨꯜꯒꯁꯤ ꯑꯦꯂꯤꯁꯤꯐ ꯀꯧꯕꯤ ꯍꯦꯔꯜꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤꯁꯤꯅ ꯃꯄꯨꯔꯣꯏꯕꯒ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯑꯁꯤ ꯍꯦꯔꯜꯅ ꯆꯥꯛꯄꯗꯒꯤ ꯍꯥꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗ꯭ꯔꯤ ꯅꯨꯄꯤꯁꯤꯔ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯤꯔ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤ ꯃꯅꯥꯎꯄꯥ ꯍꯥꯕꯗꯨꯜꯅ ꯍꯦꯔꯜꯗ ꯅꯨꯄꯤꯁꯤꯅ ꯅꯪꯁꯤ ꯑꯄꯪ ꯐꯖꯅ ꯁꯤꯔꯝꯃꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ ꯍꯦꯔꯜꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯨꯍꯣꯡꯉꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ ꯍꯥꯕꯗꯨꯜꯅ ꯃꯈꯣꯏꯅꯤ ꯍꯥꯟꯅꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯅꯤꯄꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯄꯪꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯣꯏꯅ ꯈꯜꯂꯕꯁꯨ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯑꯦꯂꯤꯁꯤꯐꯀꯤꯗꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯅꯪꯅ ꯍꯟꯗꯛ ꯀꯟꯅ ꯒ꯭ꯌꯥꯟ ꯂꯩꯈꯠꯂꯛꯏꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ ꯍꯥꯕꯗꯨꯜꯅ ꯍꯣꯏ ꯑꯩꯁꯨ ꯂꯨꯍꯣꯡꯕꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯁꯤꯡꯁꯤ ꯇꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯛꯆꯦꯜꯁꯤ ꯈꯪꯗꯣꯛꯄꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯁꯨ ꯃꯇꯩ ꯃꯅꯥꯎꯁꯤꯗ ꯈꯥꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜꯁꯤ ꯑꯦꯂꯤꯁꯤꯐ ꯀꯧꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯍꯦꯔꯜꯅ ꯅꯨꯄꯤ ꯑꯁꯤꯗ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯉꯥꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯦꯂꯤꯁꯤꯐꯅꯁꯨ ꯍꯦꯔꯜꯒꯤ ꯋꯥꯐꯝꯁꯤꯗ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗ ꯅꯪꯒꯤꯗꯤ ꯅꯔꯥꯟ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅꯗꯤ ꯅꯪꯅ ꯃꯃꯥꯡꯗ ꯁꯤꯟꯅꯔꯛꯏꯕ ꯊꯕꯛ ꯑꯗꯨ ꯑꯔꯥꯏꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯦ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯟꯅꯗꯒꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ ꯅꯨꯄꯤꯁꯤꯅ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯑꯦꯂꯤꯁꯤꯐ ꯀꯧꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯗꯦꯟꯃꯥꯔꯛꯀꯤ ꯁꯔꯗꯥꯔꯁꯤꯁꯨ ꯆꯪꯉꯛꯂꯤ ꯃꯁꯤꯗ ꯍꯦꯔꯜꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯆꯝ ꯆꯝꯕ ꯁꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ ꯅꯤꯄꯥꯁꯤꯅ ꯑꯩꯒꯤ ꯏꯃꯤꯡ ꯕꯤꯛ ꯀꯧꯏ ꯑꯩꯅ ꯑꯗꯣꯝꯕꯨꯗꯤ ꯍꯥꯟꯅ ꯁꯛ ꯈꯪꯖꯩ ꯅꯤꯡꯊꯧ ꯑꯃꯅꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯖꯩ ꯑꯗꯣꯝꯒ ꯉꯁꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯁꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯗꯣꯝꯒ ꯍꯥꯟꯅꯅ ꯋꯥꯐꯝ ꯑꯃ ꯌꯥꯅꯈꯤꯕ ꯂꯩ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯈꯪꯖꯍꯧꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯂꯨꯍꯣꯡꯖꯔꯨꯔꯦ ꯉꯁꯤꯗꯤ ꯑꯗꯣꯝꯅ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯏ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯦꯔꯜꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯌꯦꯞꯇꯨꯅ ꯂꯥꯛꯄ ꯁꯤꯡꯖꯪ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯅꯤꯄꯥꯁꯤꯒꯤ ꯂꯋꯥꯏꯁꯤꯗ ꯌꯥꯟꯊꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯕꯤꯛꯀꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯕꯨ ꯍꯦꯔꯜꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕꯅꯤꯅ ꯃꯅꯥꯎꯄꯥ ꯍꯥꯕꯗꯨꯜꯅ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯀꯌా ꯑꯃ ꯄꯨꯗꯨꯅ ꯍꯦꯔꯜꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯤꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯍꯦꯔꯜꯗ ꯈꯨꯠ ꯊꯥꯕꯁꯤ ꯉꯝꯗꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯍꯦꯔꯜꯅꯁꯨ ꯃꯃꯥꯡꯗ ꯃꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯦꯂꯤꯁꯤꯐꯇ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯦꯂꯤꯁꯤꯐꯁꯨ ꯆꯥꯛꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ
ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯉꯁꯥꯏ ꯐꯥꯍꯧꯕ ꯏꯒꯤꯜ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯃꯩꯇꯥꯟꯗ ꯁꯥ ꯌꯥꯏꯕꯒꯨꯝ ꯌꯥꯏꯗꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯏꯒꯤꯜꯕꯨ ꯃꯩꯁꯤꯗ ꯑꯣꯟꯗꯨꯅ ꯐꯧꯗꯨꯅ ꯅꯪꯁꯤ ꯃꯌꯥꯝꯁꯤꯅꯗꯤ ꯏꯒꯤꯜ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪ ꯅꯤꯡꯊꯧ ꯑꯃꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯁꯔꯗꯥꯔ ꯑꯃꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯕ ꯂꯥꯟꯃꯤ ꯑꯗꯨ ꯄꯨꯔꯛꯑꯝꯃꯤꯕ ꯅꯦꯛꯑꯝꯃꯤꯕ ꯑꯗꯨ ꯀꯔꯝꯅ ꯅꯦꯛꯏꯕꯅꯣ? ꯃꯗꯨꯒꯤꯗꯃꯛ ꯄꯩꯁꯥ ꯀꯅꯥꯅ ꯄꯤ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯏꯒꯤꯜꯅ ꯃꯩꯆꯥꯁꯤ ꯈꯥꯡꯅ ꯌꯥꯝ ꯋꯥꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕꯁꯤꯡꯁꯤ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯒꯗꯧꯔꯤꯕ? ꯍꯥꯏꯗꯣꯛꯑꯁꯨ ꯁꯤꯗꯧ ꯂꯩꯔꯦ, ꯍꯥꯏꯗ꯭ꯔꯕꯁꯨ ꯁꯤꯗꯧ ꯂꯩꯔꯦ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯥꯠꯀꯗꯧ ꯂꯩꯔꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯏꯒꯤꯜꯅ ꯑꯃꯨꯛ ꯃꯥꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ, ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯂꯩꯔꯒꯅꯨ, ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯗꯕ ꯂꯩꯔꯕꯅꯤꯅ ꯅꯊꯧꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯣ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯏꯒꯤꯜꯒꯤ ꯅꯨꯄꯤꯁꯤꯕꯨ ꯄꯨꯊꯣꯛꯍꯜꯂꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯏꯒꯤꯜꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯃꯥꯡꯗ ꯂꯦꯞꯍꯟꯗꯨꯅ ꯅꯪꯉꯣꯟꯗ ꯊꯕꯛꯁꯤꯡꯁꯤꯒꯤꯗꯃꯛ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯃꯤꯗꯨ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯪꯒꯤ ꯅꯊꯋꯥꯏ ꯑꯗꯨ ꯀꯟꯕꯤꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯐꯪꯒꯅꯤ꯫ ꯏꯒꯤꯜꯅ ꯑꯩ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯍꯥꯏꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯅ ꯃꯩ ꯑꯁꯤ ꯌꯥꯡꯁꯜꯂꯛꯇꯨꯅ ꯏꯒꯤꯜꯁꯨ ꯃꯩꯁꯥꯁꯤꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯖꯔꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯋꯥꯅ ꯂꯩꯕꯁꯤ ꯎꯕꯗ ꯏꯒꯤꯜꯒꯤ ꯅꯨꯄꯤꯁꯤꯅ ꯏꯒꯤꯜꯗ ꯑꯁꯦꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯞꯆꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯏꯒꯤꯜꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯛꯇꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯛꯀꯗꯧꯔꯤꯕꯁꯤ ꯑꯩꯅ ꯑꯋꯥꯕꯁꯤꯡꯁꯤ ꯈꯥꯡꯕ ꯀꯤꯕꯗꯒꯤ ꯑꯃꯗꯤ ꯁꯤꯕ ꯀꯤꯕꯗꯒꯤꯗꯤ ꯅꯠꯇꯦ, ꯅꯪꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯗꯣꯛꯂꯒꯦ꯫ ꯏꯒꯤꯜꯅ ꯂꯦꯒꯔꯊꯥꯗ ꯑꯃꯨꯛ ꯑꯣꯟꯁꯜꯂꯛꯇꯨꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯊꯥꯗꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯑꯩꯉꯣꯟꯗ ꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯁꯨ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯑꯦꯊꯜꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯔꯣꯝꯗ ꯁꯨꯝ ꯆꯪꯁꯜꯂꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯋꯦꯁꯦꯛꯁ ꯇꯝꯅ ꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯎꯃꯪꯁꯤꯡꯁꯤ ꯐꯥꯎꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯑꯃ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯕꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯐꯪꯂꯒꯅꯤ, ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯃꯛꯇꯗ ꯄꯟꯗꯕ ꯌꯥꯔꯔꯣꯏ, ꯍꯌꯦꯡ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯒꯗꯕꯅꯤ, ꯕꯕꯥꯒꯤ ꯃꯤꯡ ꯁꯣꯟꯗꯨꯅ ꯍꯌꯦꯡ ꯂꯥꯟ ꯇꯧꯔꯒꯅꯤ, ꯑꯗꯨꯅ ꯉꯁꯤꯁꯤ ꯃꯐꯝꯁꯤꯗ ꯄꯣꯊꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯁꯨ ꯃꯐꯝꯁꯤꯗ ꯄꯟꯅꯕꯒꯤꯗꯃꯛ ꯆꯪꯁꯟꯅꯈ꯭ರೆ꯫ ꯑꯗꯨꯕꯨ ꯑꯥꯏꯕꯔꯅ ꯅꯣꯏꯗꯤ ꯃꯐꯝꯁꯤꯗ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯣ, ꯑꯩꯗꯤ ꯀꯗꯥꯏ ꯖꯒꯥꯗ ꯂꯥꯟ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯥꯏꯕꯔꯗ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯃꯣꯏꯅ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯨꯠ ꯊꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯒꯨꯝꯅ ꯑꯗꯨꯝ ꯂꯥꯟꯒꯤ ꯃꯑꯣꯡ ꯑꯁꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯃꯣꯏꯅ ꯈꯜꯂꯨꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯕꯤꯁꯛꯅ ꯑꯃꯨꯛ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯍꯥꯟꯅꯅ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ, ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯌꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯨ ꯌꯥꯝꯃꯦ ꯍꯥꯏꯔꯤꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯒꯠꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯌꯣꯝꯁꯤꯡ ꯍꯣꯡꯗꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯅꯪꯗꯤ ꯑꯩꯅ ꯍꯥꯟꯅꯅ ꯅꯆꯤꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯨ ꯑꯥꯏꯕꯔꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯋꯥꯉꯥꯡ ꯑꯁꯤꯗ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯑꯗꯨꯅ ꯑꯃꯅ ꯉꯥꯡꯕ ꯋꯥ ꯑꯃꯅ ꯂꯣꯏꯅ ꯇꯥꯟꯅꯒꯗꯕꯅꯤ, ꯅꯪꯅ ꯅꯤꯌꯣꯝ ꯍꯣꯡꯗꯣꯛꯄ ꯄꯥꯝꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯅꯈꯣꯏ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯇꯣꯝ ꯇꯣꯝꯕ ꯑꯣꯏꯔꯤꯕ ꯑꯥꯏꯕꯔꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯃꯌꯥꯝꯕꯁꯤꯡꯁꯤꯁꯨ ꯑꯥꯏꯕꯔꯒꯤ ꯋꯥꯇꯥ ꯑꯁꯤꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯕꯤꯌꯨ ꯕꯤꯌꯣꯟ, ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯨꯁꯤ, ꯂꯥꯟ ꯊꯦꯡꯅꯒꯗꯕ ꯃꯐꯝ ꯑꯗꯨ ꯍꯥꯟꯅꯅ ꯌꯦꯡꯊꯣꯛꯎꯁꯤ, ꯃꯐꯝꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯍꯥꯟꯅ ꯊꯤꯗꯣꯛꯂꯨꯁꯤ ꯍꯥꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯑꯥꯏꯕꯔꯒꯤ ꯋꯥꯇꯥ ꯑꯁꯤꯗ ꯑꯆꯨꯝꯕ ꯈꯔ ꯌꯥꯎꯕꯗꯒꯤ ꯃꯌꯥꯝꯕꯁꯤꯡꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯅ ꯑꯥꯏꯕꯔꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟꯗꯨꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯑꯣꯏꯔꯗꯤ ꯐꯔꯦ, ꯑꯗꯨꯒ ꯃꯥꯏꯊꯤꯒꯗꯕ ꯃꯃꯤ ꯎꯔꯒꯅ ꯑꯇꯣꯞꯄ ꯅꯤꯌꯣꯝ ꯑꯃꯨꯛ ꯍꯣꯡꯗꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯁꯤ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯈꯠꯇꯨꯅ ꯑꯥꯏꯕꯔꯗ ꯍꯧꯖꯤꯛ ꯀꯔꯤ ꯑꯃꯨꯛ ꯉꯥꯏꯈꯤꯁꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥ ꯍꯥꯟꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯁꯨ ꯂꯥꯟ ꯇꯧꯒꯗꯕ ꯃꯐꯝ ꯑꯁꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯕꯤꯌꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯏꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯍꯦꯔꯜꯒ ꯃꯅꯥꯎꯄꯥ ꯍꯥꯕꯗꯨꯜꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯔꯜꯅ ꯃꯄꯨꯔꯣꯏꯕ ꯍꯥꯠꯇꯣꯛꯈ꯭ꯔꯕꯤ ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯦꯂꯤꯁꯤꯐꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯍꯦꯔꯜꯗ ꯑꯗꯣꯝꯒ ꯔꯅꯥꯏ ꯑꯣꯏꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫
ꯍꯦꯔꯜꯁꯨ ꯅꯨꯄꯤꯁꯤꯗ ꯆꯤꯡꯅꯔꯕꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯌꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯕꯗꯨꯜꯅꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯤꯗ ꯃꯨꯟꯅꯗꯃꯛ ꯆꯤꯡꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯍꯦꯔꯜꯒ ꯑꯦꯂꯤꯁꯤꯐꯀꯁꯤ ꯀꯦꯝ ꯃꯅꯨꯡ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ ꯅꯨꯄꯤꯁꯤꯅ ꯍꯦꯔꯜꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯔꯝꯒꯗꯕꯅꯤ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯦꯔꯜꯗ ꯊꯦꯝꯕ ꯍꯧꯔꯛꯂꯤ ꯍꯦꯔꯜꯁꯨ ꯑꯍꯥꯟꯕꯗ ꯆꯤꯡꯅꯔꯝꯂꯕꯁꯨ ꯅꯨꯄꯤꯁꯤꯒꯤ ꯋꯥꯇꯥꯁꯤꯗ ꯁꯨꯝ ꯇꯦꯊꯔꯛꯇꯨꯅ ꯃꯈꯣꯏꯅꯤꯁꯤ ꯑꯦꯟꯇꯤꯃꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤꯁꯤꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯃꯇꯨꯡꯗꯒꯤ ꯁꯠꯇꯣꯛꯇꯨꯅ ꯍꯦꯔꯜꯕꯨ ꯃꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗ ꯅꯥꯀꯟꯗꯒꯤ ꯍꯥꯕꯗꯨꯜꯅ ꯆꯦꯟꯁꯜꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯉꯛ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯅ ꯄꯨꯡꯆꯣꯡ ꯆꯣꯡꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯍꯥꯕꯗꯨꯜꯅ ꯃꯥꯒꯤ ꯏ ꯇꯩꯔꯕ ꯊꯥꯡ ꯑꯁꯤ ꯇꯩꯊꯣꯛꯇꯨꯅ ꯃꯌꯥꯝꯕꯗ ꯅꯨꯄꯤ ꯀꯣꯏꯖꯗ꯭ꯔꯕꯁꯨ ꯊꯤꯖꯗ꯭ꯔꯕꯁꯨ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯛꯆꯦꯟ ꯈꯪꯕ ꯑꯁꯤ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯅꯪꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯁꯤ ꯌꯦꯞꯁꯟꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯈꯪꯍꯧꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯁꯥꯎꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯑꯦꯊꯦꯜꯋolf ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯁꯨꯝ ꯂꯥꯟꯒꯤꯗꯃꯛ ꯂꯥꯛꯄꯗ ꯃꯊꯛꯂꯣꯝꯗ ꯑꯥꯏꯕꯔꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯑꯦꯊꯦꯜꯁꯨ ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯁꯤꯗ ꯃꯐꯝꯁꯤ ꯇꯥꯅ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯊꯧꯖꯜꯂꯛꯂꯤ ꯁꯣꯝꯗꯁꯨ ꯕꯤꯌꯣꯟ ꯍꯣꯏꯁꯤ ꯑꯦꯊꯦꯜꯅ ꯃꯈꯣꯏꯔꯣꯝꯗ ꯆꯪꯁꯜꯂꯛꯑꯦ ꯈꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯇꯨꯅ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯒ ꯎꯃꯪꯁꯤꯡꯁꯤꯗ ꯑꯃꯨꯛ ꯐꯥꯎꯖꯟꯈ꯭ꯔꯦ ꯑꯦꯊꯦꯜꯅꯁꯨ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗꯗꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯦ ꯃꯈꯣꯏꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯃꯁꯤ ꯎꯕꯗ ꯑꯦꯊꯦꯜꯁꯨ ꯃꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯊꯧꯊꯔꯛꯂꯤ ꯑꯦꯊꯦꯜ ꯍꯣꯏ ꯂꯥꯛꯑꯦ ꯈꯪꯕꯗꯒꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯖꯪꯒꯜꯁꯤꯡ ꯑꯁꯤꯗ ꯐꯥꯎꯖꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯤꯌꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯈꯔꯅ ꯃꯇꯥꯏꯒꯤ ꯖꯒꯥꯗ ꯂꯩꯔꯤꯕ ꯎꯃꯪꯁꯤꯡ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯖꯒꯥꯁꯤꯡꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯅꯕ ꯀꯟꯅ ꯆꯦꯟꯅꯔꯤ ꯃꯁꯤꯗ ꯑꯦꯊꯦꯜꯁꯨ ꯕꯤꯌꯣꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯗ ꯁꯥꯟꯅꯔ ꯂꯩꯕ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ ꯍꯧꯖꯤꯛ ꯎꯃꯪꯁꯤꯡꯁꯤꯗꯒꯤ ꯇꯦꯟꯖꯩ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯜꯂꯛꯇꯨꯅ ꯑꯦꯊꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯦꯊꯦꯜꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯁꯒꯣꯜꯁꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒꯤ ꯁꯤꯟꯁꯤꯡꯁꯤ ꯈꯟꯖꯟꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯅ ꯀꯥꯞꯁꯜꯂꯛꯂꯤꯕ ꯇꯦꯟꯖꯩꯁꯤꯡꯁꯤ ꯉꯥꯛꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯦꯊꯦꯜꯒꯤ ꯂꯥꯟꯃꯤ ꯈꯔ ꯇꯦꯟ ꯀꯥꯞꯁꯟꯗꯨꯅ ꯇꯣꯛꯂꯝꯃꯕ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯅꯁꯨ ꯇꯦꯟ ꯀꯥꯞꯊꯣꯔꯛꯂꯤꯕ ꯎꯃꯪ ꯁꯣꯝꯗ ꯁꯨꯝ ꯆꯪꯁꯜꯂꯨꯕꯗ ꯀꯅꯥꯝꯇ ꯂꯩꯕꯁꯤ ꯎꯗꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯊꯛꯂꯣꯝꯗ ꯑꯥꯏꯕꯔꯒ ꯐ꯭ꯂꯣꯀꯤꯒꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯃꯨꯛ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯁꯤ ꯑꯃꯨꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯦꯊꯦꯜꯁꯨ ꯁꯒꯣꯜꯁꯤ ꯑꯃꯨꯛ ꯇꯣꯡꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯊꯧꯖꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯐ꯭ꯂꯣꯀꯤꯅ ꯑꯥꯏꯕꯔꯅ ꯃꯌꯥꯝꯁꯤꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯦꯊꯦꯜꯁꯨ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗꯗꯤ ꯑꯋꯥꯡꯂꯪꯒꯤ ꯃꯤ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯎꯕ ꯑꯃꯨꯛ ꯐꯪꯗ꯭ꯔꯦ ꯑꯦꯊꯦꯜꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯁꯥꯎꯕꯅ ꯃꯈꯣꯏ ꯃꯔꯤꯟ ꯕꯤꯗꯤ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏꯅ ꯆꯤꯡꯗꯣꯡꯁꯤꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯑꯥꯏꯕꯔꯒ ꯐ꯭ꯂꯣꯀꯤꯒꯅ ꯂꯨꯆꯤꯡꯕ ꯇꯤꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯑꯦꯊꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯑꯥꯏꯕꯔ ꯍꯣꯏꯔꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯟꯒꯦ ꯇꯧꯕꯗ ꯑꯦꯊꯦꯜꯅ ꯁꯥꯎꯅ ꯈꯥꯝꯈ꯭ꯔꯦ ꯂꯥꯟꯃꯤ ꯑꯃꯗ ꯑꯦꯊꯦꯜꯅ ꯃꯈꯣꯏꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯟꯃꯤꯁꯤꯅ ꯂꯦꯞꯇꯟꯗꯅꯤ ꯍꯥꯏꯔꯤ ꯑꯦꯊꯦꯜꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯍꯥꯟꯅꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯗꯨ ꯊꯨꯒꯥꯏꯔꯨꯔꯕꯗꯤ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯑꯦꯊꯦꯜꯅ ꯍꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯥꯏꯕꯔ ꯍꯣꯏꯔꯣꯝꯗ ꯂꯥꯛꯑꯝꯗꯕꯤꯗ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯥꯏꯕꯔꯒ ꯐ꯭ꯂꯣꯀꯤꯒꯁꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯐ꯭ꯂꯣꯀꯤꯅ ꯃꯈꯣꯏꯁꯤ ꯍꯟꯗꯛꯇꯤ ꯍꯜꯂꯛꯇ꯭ꯔꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯕꯔꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯂꯦꯞꯇꯟꯗꯅꯤ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡ ꯈꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯐ꯭ꯂꯣꯀꯤꯅ ꯌꯥꯝ ꯍꯔꯥꯎꯅ ꯑꯥꯏꯕꯔꯗ ꯆꯦꯟꯁꯟꯗꯨꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯃꯦꯗꯅ ꯅꯪꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯛꯁꯦꯁ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯁꯤ ꯌꯥꯝ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕꯁꯤ ꯑꯥꯏꯕꯔꯅ ꯁꯤꯟꯗꯨꯅ ꯁꯥꯟꯅꯕ ꯀꯣꯛ ꯉꯥꯛꯇꯅꯤ ꯑꯣꯁꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯑꯦꯊꯦꯜꯋolfꯁꯤ ꯁꯥꯎꯍꯟꯗꯨꯅ ꯖꯍꯥꯖ ꯈꯥꯝꯐꯝ ꯑꯁꯣꯝꯗ ꯅꯝꯗꯅ ꯆꯠꯍꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯊꯦꯜ ꯍꯣꯏꯁꯤ ꯕꯤꯌꯣꯟ ꯍꯣꯏꯅ ꯖꯍꯥꯖ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯂꯦꯞꯇꯟ ꯑꯗꯨ ꯇꯝꯅ ꯂꯝꯕꯤꯁꯤꯗ ꯁꯒꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯟꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯂꯩꯈꯣꯝ ꯊꯣꯛꯄ ꯖꯒꯥ ꯑꯃ ꯂꯩꯔꯝꯗꯨꯅ ꯃꯐꯝꯁꯤꯗ ꯃꯈꯣꯏꯒꯤ ꯈꯣꯡꯖꯦꯜ ꯑꯁꯤ ꯈꯔ ꯇꯞꯊꯔꯤꯉꯩ ꯕꯤꯌꯣꯟ ꯍꯣꯏ ꯕꯤꯁꯛ ꯍꯣꯏꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯈꯔꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯇꯨꯅ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯜꯂꯛꯇꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯂꯤ ꯃꯁꯤꯗꯁꯨ ꯑꯦꯊꯦꯜꯁꯤ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯕꯤꯌꯣꯟ ꯍꯣꯏꯅ ꯑꯦꯊꯦꯜꯒꯤ ꯂꯥꯟꯃꯤ ꯈꯔ ꯍꯥꯠꯇꯣꯛꯂꯝꯕ ꯃꯇꯨꯡ ꯃꯥꯡꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤꯗꯨꯅ ꯑꯦꯊꯦꯜꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯤꯟꯁꯤꯡꯁꯤ ꯈꯟꯖꯟꯗꯨꯅ ꯄꯨꯂꯞ ꯊꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯦꯊꯦꯜꯁꯨ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯕꯤꯌꯣꯟ ꯍꯣꯏꯔꯣꯝꯗ ꯂꯥꯟ ꯑꯁꯤ ꯇꯧꯅꯕ ꯆꯦꯟꯁꯜꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯗꯨꯅ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯤ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ